Imphal East District ki manung channa leiba Khundrakpam Pukhao Naharup amadi Terapur ki thongkhong loukon ki area ga naknana Kuki Singi bunker mari manga Sajillakliba Asina loumee Meeyam da Meepaiba Phaohalle haina Makeng Dolaithabi Gram Panchayat ki Advisor Naorem Nageshwar na phongdorakli. Idamasigi matang da Nageshwar na hai Kuki singna bunker Sajillakpa Asina maram oiraga mafamasigi loumee Meeyam da aki tuzungba pokpa da natana loulokpa ngamlaroidra haibagi Meepaiba Phaonare maram aduna Kuki singna Sajillakliba bunker singa siatu bada lauthoknaba thorang tubiyu. Pukhao Naharup amadi Terapur gi akoibada leiba chingsang singda Sajillakliba bunker singa sina loumee Meeyam lou kumba kinare lamdam asigi tongan ba mafamda Kuki kulai paiba singna attack tawrakpadagi loumee leikidaba fauba yaukrabani. Maram aduna local singa siga naknana leiba chingsang singda Sajillakliba bunker singa se lengangna atubada lauthokpiyu karigumba Kuki kulai paiba singna attack tawraktuna thokaningdaba thodok thoraklabadi madugi tekchak kumba lengaga sina pugadabani haina mahakna makatana phongdokhi. अखोगी लेरिबा बंकर लेरिबा चिंग मतोंद लेरिबा चिंगोन जिदैदि अखोगी चिंगोंग से मीटर यामबनति याम नकपा जगानी सिदैजिदा अखोगी लेरिबा लौमीसिंग चंगगा लौसुबजे अखोइदा अकीबा फावरे अदुबा तोंगसुं हौजे हौजिक लमदमजिदा अखोगी स्टेट फोर्स अमदि सेंट्रल फोर्सिंगदि याम फजना ngakpiri हौजि फौदि इरांग अमते थोकते ममांगी सहीदजु लौ लोकपदि याम फजना ngakpi लौ उबदा फजना ngakpi अदु रगजु हजिक मखाताना फजना ngakpiriबा समायना nga इजिक ngakna असिमतंग लौथोकपिरकांददि अखोइदा स्टेट फोर्स अमदि सेंट्रल फोर्सिंग अखोइ ngakpiriबिजिगी अखोइ मीपाइबा खितंगदि फबनि अदुबु मीपाइबा पुरा फनबगिदमक्तदि असि लौथोकपियु लोइना अखोइगी लमदमजि शांति लैना अखोइ हिंजगे हाइबजे अखोइ मैलेनबो अथॉरिटी अपील तौजरी।